Haina balai bako pangan kan baiba pangan kan base nangi khonjen da nate nangi wakhallon da kan gadabani maram di ko lau uba phawa ko nong churaga khakta da uwa ya bani ba ising ichaw da kaidangoi lau uwa ya da bani ba. Hey guys, mahausa gum nai nang asi su phajakraba wari ama puduno lakchari wari ase tabiri ba aigi subscriber aigi viewers video asibu yengbiri ba myam na nung sibiduna aigi channel ase subscribe tawiramu subscribe ki button na do myam gi damakta di free ni myam gi subscribe amamam na aigi punsi da aina video ase semjabada aingonda motivation amasung mateng kaya ama pebi ngasi gi wari ase ekhoi gi ko sahi yangkai suraba nupi ama khakki wari ni ba ma se ko mayum se ma se na puduna leibani ba thabak ama tawjabani ba ko ma se na office ase chathok chasin da adum tawbadagi ko ma se magi makhong da magi makhwang gum da ko anaba ama ko lep pangam da ba chaina adum phau bani ba ko mana nongmadi ko office karaba kanda office tagi halakpagi matang asida ko mana bus asigi mathakta karaga yum halakpagi matang asida ko yengbada bus asigi manungda ko phamningai gi ko seat haibadi amatta leiramdabani ba mase ngahak haibadi lepaga sum chatpasida ko matungdagi ko kana gumbi aikhoi gi ko nupi ama khakna mangonda kaurakpani ba madam nangi phambam nangi seat ase sida leire phambi ba yagani haiduna ko aduga mana chatlaga ko ngasai nupi aduna chatlaga ko seat aduda phammani ba phamlaba kanda ko nupi aduna khanmani ba mangonda kaurakli ba nupi ase seat asida phamu hairiba mioi ase uki bagum tawri haiduna mana ko ngahak wakhal khandaraba kanda ko ngasai mangonda phamu haina hairakli ba nupi ase ngasai bus station aduda mkhoi ani se bus ngaiduna leirambani ba ko marugi matungda ko ngahak matungda ko haibadi seat ama hangbani ba ko seat asida ko ngasai nupi aduna kauraga nang asida phamlo yagani haibani ba adumopu ngasai nupi aduna ko ma se phamdabi da ko nupi ama khak amukka kauraga phaman bani ba ko mataw asumna tawbadagi amukka su ko seat amaga hangbani ba ko maduda su asum ngasai nupi aduna ko kauraga haibani ba hojikti nang phamlo yaragani haiduna adumopu ko mana phamdabi da ko akoi solaba ahalama phaman bani ba mataw asumna adum chatpadaki ko yum manaka se yausalak tore ba ko yausalakpai matang asida ko iloi bada seat ama hangbani ba ngasai nupi aduna ko mangona phamu hairakhiba nupi aduda kausallaga mana haibani ba hojikti yum su yaudore asida phamlo yaragani phamu kedawbagi haibani ba madudai duda ngasai nupi aduna ko laklaga seat aduda phammani ba phamlaba kanda ngasai nupi aduna ko nupi aduda hangbani ba ngasai nupi ado migi mayumda thabak suba aikhoigi ko chak ising kon nung phengba nupi ni ba ko yamna wana kino tawjaba paisa likon tanjaba mana hangbani ba kari gi damaktano nangna aingonda seat ase aingonda phammu haina piri ba se nang phamba ya ba se da aingonda phammu haina piri ba se masi hai ba sida ngasai gi nupi aduna khumlakpani ba yangu madam ngasai bus stop aduda aikhoi ani bus adu ngai duna leibada ko madam da ina yengbada madam gi hakchang da madam gi khong da habdi wa bagum na bagum habdi lepa ngamda bagum mong we maram aduna ni aina madam da seat se phammu haina piri ba se masi araba kanda ngasai nupi aduna amukasu hanjana hangbani ba aduga matungda aina amukasu nangonda phammu haina hare mata aduda karigi phamdabano masini ba madugi mata aduda man haibani ba madam yengo aina phamge di khanbani adu mapu ngasai aina nupi amakak masida phaman bado magi macha ado pamladuna yamna wana lepladuna ko macha aduna kapna leiba ubaduda aina mabu phamhanbani adugasu mathangda aina ahal ama phamhalibado haladu yamna su sole yamna wana man lepna chachabado ubaduda ko aina seat ase magona phaman bani seni ba aduga nupi aduna hangmani ba ko nang mataw asumna numit ki tawbra haiduna ngasai gi ko haibadi mi gi mayumda konung phengba nupi aduna khumlak bani ba yengu madam aise paisa yam thina pai ba suna chade kana gumba ma gi mateng su pang bangamde aigi tawpham thokpa aigi angamba aina bus asida tongba matamda aidi numit ki asum tongna chatpanina aingoda hainabi ama pokle aduga bus asida leiriba tonglakliba asonba kaya ama leppangamdaba mioi singsida ise seat ache adum habidi phambam ase phammu haiduna adum phamhalli aduga kanana su aikhoi gi phambam ase yumda puduna chatkadaba su nattaba asida masi haibani ba ngasai nupi aduna haibani ba aduga as nang sedi nang mataw asumna adum tawbrane harak ba kanda ngasai amukka su hanna ko ngasai nupi aduna khumlakpani hoi madam aidi ko yamna chauna migi su mateng pang bangamde lambi lamkhang da chatpada aikhoigi phattaba hudi phattaba gumba che changum mataram laga su ko haidi khungat laga aikhoigi magi thambam thokpa dustbin khangde ama khangde madu da hapchandana thambam ni aduga lambi chatpada nung kai gumba taram laga su ko nung ado khungat laga I side ta haidi tawduna thamni kana mata su haidi khudi thidaba soiba lamba yaudaba gi damakta haiduna aingonda kari gumba matamda haidi chak injang khangde ahenba athoiba leiragadi ai sa yenda hui nung da pijaduna su ai ki angamba ai dum tawjai
ꯃꯁꯤ ꯍꯥꯏꯕꯅꯦꯕꯀꯣ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯔꯕ ꯀꯥꯟꯗ ꯉꯁꯥꯏꯒꯤ ꯅꯨꯄꯤ ꯑꯗꯣ ꯍꯥꯏꯕꯗꯤ ꯁꯤꯠ ꯑꯗꯨꯗ ꯐꯝꯈꯤꯕ ꯅꯨꯄꯤ ꯑꯗꯣ ꯃꯗꯨꯅ ꯈꯟꯕꯅꯦꯕ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯅꯪꯅ ꯇꯧꯒꯦ ꯈꯜꯂꯒꯗꯤꯀꯣ ꯍꯥꯏꯕꯗꯤ ꯃꯇꯦꯡ ꯄꯥꯡꯒꯦ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯑꯐꯕ ꯊꯕꯛ ꯇꯧꯒꯦ ꯈꯜꯂꯒꯗꯤ ꯄꯩꯁꯥ ꯈꯛꯇꯅ ꯇꯧꯕ ꯈꯛꯇ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯥꯏꯀꯩ ꯃꯔꯝ ꯀꯌꯥ ꯑꯃꯁꯨ ꯂꯩꯕ ꯇꯧꯕ ꯌꯥꯕ ꯃꯁꯤꯒꯤ ꯄꯤꯛꯂꯕ ꯋꯥꯔꯤ ꯑꯁꯦ ꯃꯁꯤꯗꯩꯁꯤꯗ ꯇꯝꯖꯅꯤꯡꯉꯥꯏꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯅꯣꯏꯒꯤ ꯄꯨꯟꯁꯤꯗ ꯅꯈꯣꯏꯒꯤ ꯂꯩꯀꯥꯏꯗꯁꯨ ꯈꯨꯟꯅꯥꯏꯗꯁꯨ ꯃꯤꯑꯣꯏ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯒꯅꯤꯕꯀꯣ ꯈꯖꯤꯛꯇꯪ ꯃꯇꯦꯡ ꯄꯥꯡꯕꯗꯀꯣ ꯍꯥꯏꯕꯗꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯈꯪꯗꯦ ꯈꯨꯟꯅꯥꯏ ꯄꯨꯝꯕꯀꯣ ꯇꯥꯍꯟꯅꯅꯕ ꯎꯍꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕ ꯃꯔꯝ ꯑꯁꯤꯅ ꯄꯨꯟꯁꯤꯗ ꯃꯇꯝ ꯄꯨꯝꯕꯗꯀꯣ ꯉꯝꯂꯤꯉꯩꯀꯣ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯆꯠꯂꯨꯕ ꯑꯣꯏꯖꯕ ꯊꯤꯗꯨꯅꯀꯣ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯀꯩꯗꯧꯉꯩꯗ ꯃꯇꯦꯡ ꯄꯥꯡꯒꯦ ꯈꯟꯒꯅꯨꯕꯀꯣ ꯅꯪꯅꯀꯣ ꯃꯇꯝ ꯄꯨꯝꯕꯗꯀꯣ ꯀꯅꯥꯒꯨꯝꯕꯤ ꯈꯪꯗꯦ ꯀꯅꯥꯒꯨꯝꯕ ꯑꯂꯩ ꯂꯩꯇ ꯑꯃꯒꯤꯀꯣ ꯍꯥꯏꯕꯗꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯅꯪꯒꯤ ꯑꯣꯏꯖꯕ ꯊꯤꯗꯕꯤꯗ ꯃꯇꯝ ꯄꯨꯝꯕꯗ ꯆꯠꯂꯕꯀꯣ ꯅꯪꯒꯤ ꯂꯩꯖꯕ ꯈꯔꯗꯀꯣ ꯄꯩꯁꯥ ꯄꯥꯏꯔꯒ ꯈꯛꯇꯗꯀꯣ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯕ ꯅꯠꯇꯦꯕꯀꯣ ꯅꯪꯒꯤ ꯂꯩꯖꯕ ꯈꯔꯗꯀꯣ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯊꯃꯣꯏ ꯁꯦꯡꯅ ꯃꯇꯝ ꯄꯨꯝꯕꯗ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯆꯠꯂꯕꯀꯣ ꯏꯁꯣꯔꯅꯁꯨꯀꯣ ꯅꯪꯒꯤꯗꯃꯛꯇ ꯁꯣꯏꯗꯅ ꯃꯇꯦꯡ ꯄꯥꯡꯂꯛꯀꯅꯤꯕ ꯏꯁꯣꯔꯅꯁꯨꯀꯣ ꯃꯤꯑꯣꯏꯕ ꯑꯃ ꯁꯥꯗꯨꯅ ꯂꯥꯛꯂꯒ ꯃꯇꯝ ꯑꯃꯗꯀꯣ ꯅꯪꯒꯤ ꯄꯨꯟꯁꯤꯗꯀꯣ ꯁꯣꯏꯗꯅ ꯃꯇꯦꯡ ꯄꯥꯡꯂꯔꯒꯅꯤꯕ ꯃꯁꯤ ꯍꯥꯏꯔꯒ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯀꯔꯤꯒꯨꯝꯕ ꯋꯥꯔꯤ ꯑꯁꯤꯅ ꯅꯨꯡꯉꯥꯏꯕꯤꯕ ꯊꯣꯛꯂꯒꯗꯤ ꯃꯤꯌꯥꯝꯅ ꯈꯪꯕꯤꯔꯤꯕꯗꯨꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ